ngasi 2023 gi May gi tang ahumda Manipurda mitopna lamdaduna lekhita miyamdagi awa phongdokpana ngasi Lakhipur Khumungi Mando Bachawura chachari meya khoji Khumungi achaw man tham jare hello 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 lekhita mayam jaga bantu nih jaga bantu Khuman Mandok ki May gi tang ahum 2023 thokiba yamna ningamdraba Ereibak kathokhraba thobok adugi masi sahi ani phaba numit masi sahi ani phaba numit asigi asida Lakhipur Khumanna sinjaduna iramdam amadi iramdam asigi Thangnana tabiriba khunsingi ima indol ichilnaw punamakpu aikoina masigi ningomdraba numit asigi laikheraba athawbasingi mafamda haikal lakat thambagi thawram ama thawram jabasida lengbirakliba khwai punamakpu Lakhipur Khumangi maikaidagi taram nokchari mithunglen singbu ekai kumna utpagi thawram matang aikoina thamjari ahanbada masigi mifam apu oibiriba wajabu asam walangjal phemaga loinana ekai kumna utpina baidamakta Matangda akhoi social activist oibiriba mamo khaidem kantobu asam balangjang loinana ekai khumna uthina bidamakta Khuman Club ke president oibiriba kakaturunbu asam bakudor polasi ekai khumna uthina bidamakta Matangda all Assam Ereibak Coordination Committee ki President oibiriba ine arunabu ekai khumna utpina baidamakta Matangda Lakhipur Municipal Board ki Ward Commissioner oibiribi iche joisribu asam bakudor polasi ka ekai khumna utpina baidamakta amadi lai chaina bagdamakta sem sadhan loijare
Leji ya? Oh leji. Peka tolong mbak. Oh peka. Oh tolong mama nang tolong. Kali lau bano. Pacar ya mama. Magkano to? Tingnan mo ito. Kulang ka sa kanila ito.
कनो मतलब कनो सांसद के उठो कनो तमनो इनो सांसद से उठो ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯊꯧꯔꯝꯗ ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯍꯟꯖꯔꯤꯌꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯁꯤꯌꯥꯔ ꯑꯃ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝ